Ngasigi pausi sing amadi social media dagi lokhojaba pau khara update pijari ahanbada maruoiba pau Ireng naga village mai thagani haina kuki National Front ki lusingba tiger na kihenbagi audio ama hojik viral oirakli Goti mayum Priyanka gi yumda warning letter ga konana hand grenade ama thamlamle Kuki inpi Manipur gi organizational structure amataga mari leinade haina thado inpi na phongdorakli NPO na counter ban tawrakpadagi kotu na National Highway singda kaukhiba matam kaktaba ban gi khongjang handokre Aikhoi political solution pami popular government semba pamde haiba kholau kaya lauduna kuki singna Churachandpur da rally chatkre Oil pumda athingba thamlamba laibak thibani lup amataga nungainadaba laikhide haina jadumani na phongdorakli Baramati city da charter plane kaibada Maharashtra ki deputy CM Ajit Pawar yauna mioi taruk sire President ki warhol ga loinana parliament ki budget session ngarangdagi hokre Manipur iranga mari lainana semkhiba committee gi matam Supreme Court na July 13 phawba sangdokre Kuki MLA Singh Kawati da Union Home Minister Amit Shah ga unagadori UNC amadi Kimna nakal anigi miyamda appeal tawrakli Brahmaputra turelda hi laksinbada mioi taret laikhidre Chairak pibagi mahuta manapi nabasem saba angakwa pui haina desamna phongdorakli Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana hojik pausing amuk sandokna pijari Umang kokthokuna logi wangmada semgalakpa German road thinglubagi wahouda Kangpokpi district ki manung chanba Ireng naga village mai thagani haina Kuki National Front ki leader Tiger Kipgen na kihenbagi audio ama social media da hojik viral oirakli viral oiriba audio adu Kuki lamhen tuhenba singna Ireng naga village ki waiting shed thugairamba amadi memorial stall da Kuki Lane stay away haina thajilambaga mari lainana tha asigi taranithoi da lambi thinglubagi damak Tiger Kipgen masana telephone tawraktuna wari sanakhibani hari wari sanaba aduda Ireng naga village ki chairman da Tiger Kipgen na asoiba leirabasu wari sanaba yai karigi khudakta lambi thingbano kari pambano khut thanasi hairabadi ngasimak thanasi haiduna phongdokli madugi paukumda Ireng naga village ki chairman na matungda wathok thohaloi haina thajaba pikhraga karigi thokhanbano masida lalibasi kanano nongmai kapkani haiba wahai adu micham miyamda haiganu haina khumkhi maduda tiger na makhatana asawba phongdokladuna nongmai kapnasi thorang tawre Irengkhul naga mai thagani haina kihenbagi wahising phongdokli ningsingba yabadi Ireng naga village ki waiting shed thugairamba amadi memorial stone da Kuki Lane stay away haina thajilambagi mayokta naga CSO yauna miyamna German road thingjinba laikhrabani Haibdi angangsing problem thori khoi hana wari sase na haibdi nongonda hana wari sarega wari sabdu yadradi do thingo yare kashu hairoi wari sadringe da direct noi na lambi thingbadu adu yabra ha adu to saradi noi na to na sai bra na kai to sai bra to na sai to those khoi su khang mangamde Christian masen ni adu to thio sari ngasima to yeng se khoi su khang mangamoi khoi Ako'y natawbro, ako'y natawbro, lan bisibo. Nói chung ako'y post pau kape mi lai, Jeff lo khoi lai, adu ako'y na suhi pau, kai su tau dre, kai su hai dre, tumin na lai, ako'y wana khang ye, adu nam lambi da ju lising tara su chango, adu khakga angang sing chukai bi do noi, ako'y lambi do direct ching ba ya bra, ako'y de wari sa ro, wari sa ba ya dre do ching ya re, kai no noi direct smai to ba se. Fugay siya niyo kalapay na tingab ni na ado na nang suhay ron khoi da ado hayeng hay bro to ni sari huyung mak to siya am talak ke no me khakta mina te ko no sa khulai pai bana te ko to sari to na se riang si noi le bangam rangam darba yeng se no kai khulai pai ba masen di khulai pai ba masen wari sana wo
ngarang ayu angan bada sakhang daba singna Thobal Police Station ge manung chanba kiam sifai khongda leiba goti mayum Priyanka apokpa Priyo Kumar Sharma gi yumda high explosive hand grenade ama thamlamle presna pangba pawgi matung inna bom adu ngarang ayu pung mari rom tarakpa aduwaida yumgi mangol kaphamda thamlamkhibani bom thamlambagi paw adu hek phangbaga police station gi SDPO Oinam Ajit amasung OC Sapam Ibom Chana lead toba Thobal Police Station gi team ama laktuna yengsinki Priyanka sibagi cherak piragani KCB PWG next blast haina thaba chirol amasu bom aduna nallaga thamlamki tungda bom adu ayupung 8 minute niphumanga rom tabada Manipur Police ki bomb detection and disposal squad ki expert team ama laktuna asoi angam yaudana loktoklaba matung defuse tawkre hari sakhangdaba singna bomb thamlamba Goti Mayum Priyanka lisingani 13 ki Miss Manipur da first runners up takiba misakni panbayabadi KCP PWG MC unification na mamangda thokiba statement amada Goti Mayum Priyanka amasung mahaki imung manungi miyoising social media da immoral oiba video ama circulate tawrakibaga mari lainana loop asida surrender tawnaba khanghan krabasu surrender tawdabana ahakba dandi pigani haina lauthokraba misakni thaudok aduda chenaba touristi masagi maral yazana loop ta surrender tawrakpadagi loopna ngakpiduna imung manungda tekta kaidana sinakre haina phungdokpa laikhrabani Kuki Inpi Manipur gi organizational structure amataga Thado Inpi Manipur ga mari lainade Thado Inpi di Thado miyam gi mahut siliba civilian body amani haina phongdorakli Thado Inpi Manipur na Thadorokpa chirol amada Kuki Inpi Manipur gi apex body da Thado Inpi yaude Kim gi organizational structure da level amataga team ga mari lainade Haujik Manipur gi singi mafam singda lairiba ungkhatnabagi phibam asida micham miyam gi safety amasung nungsi chanana laiminanaba Thado Inpi Manipur haibasi karamba body no haibadu miyamda khanghanba mathok tarakpadagi wafam asi phongdorakpani hairi community marakta nungsi chanana lainaba UNC amasung Kim anina yasinaba ama puraktuna punna chirol ama thadorakpa adubudi timna taramna oi hairakli chirol asina makha taraduna hai thadau miyamdi yamna distinct oiba community amani thadauga kuki ga mari sunglei leinade thadauna thadauni aduga kuki na kuki ni maram asina thadau community bu kuki oina uhannaba honarakpa haibasi thadau miyamgi apambagi mayoktani hainasu Thado NP Manipurna mayek sengba wafam sing thamlakli Kangpokpi district ki manung channa leiba wafong village da kuki singna ain kaina yum sajilakpa popi pambi thajilakpadagi ka somna lusingba Jaliangrong United Front ZUF na tha asigi kuntarukta yum khara mai thadokibagi mayokda Committee on Tribal Unity kotuna kaukhiba matam kaktaba National Highway thingbagi khongjang ngarang numidang wairamdagi handokre kuki singna namna taba Kangpokpi district ki Chejang New Kaithel Manbina Singba Mafam Singda Ayuk Anganbadagi Hauna Kuki Naha Kaya Thoraktuna Lambi Thingbagi Khongjang Changsinki Khongjang Changsilingai Manungda National Highway da Tangai Fadana Changdaba Yadraba Polam Sing Puraga Changlakpa Gari Sing Lamkhangda Panduna Lainaki Kotuna Thadorokpa Chirol amagi matung inna Kangpokpi district leiba kuki jo phuruki miyoi singna khundaba mafam singda matam kayagi mamangdagi kihan khanganbagi thawong kaya chathaduna lakhi khulai paiba miyoi singna popi pambi thaba thingbagi mingda misam miyamda mipaiba pihanbaga loinana Khunja Singh Puning Laitana Layanba Ngamdabagi Thawongbu Yaningdaba Phongdokpa Oina Tangai Fadana National Highway Sing Thingbagi Khongjang Changsilakpani Adubu Mari Lainaba Authority na Matik Saba Thorang Lokhatkani Haiba Thajaba Pirakpadagi Total Shutdown gi Khongjang Handoknaba Phirep Lokibani su Hairi Amoromda Foothill Naga Coordination Committee FNCC na Thadorokpa Chirol amagi matung innadi Wafong Khunda Khunja Singhi Yum amata mai thakiba laite Popi Pambi thabada sijinaba Loktang Sang ahum mai thadokibani Kuki Organization of Human Rights Trust na Chadar Hills Chief Association amati Kotu K Solung hariba khungang adu khungang nate khungang amata mai thakibasu laite miyambu lana lamjingnaba yumpham yaudaba maral pisilakpagi thawong yaningde Manipur
Hills Areas Village Authority Act 1953 ki matung inna khungang ama haibasi yamdrabada yum kun leigadabani ke songlung hairiba mafam asida micham miyam khundaduna leiba thengnade masigi su matakta Manipur Gazette ta ke songlung kauba khungang amata leite nagagi lamda popi pambi thabada sijinaba loktang sangkhara Chemgalaga Kungangni haina claim taubazu sungya yaroi marak asida United Naga Council amadi Kuki Inpi Manipurna apun macherol ama thadora karaba tungda Committee on Tribal Unity ko tuna makatana lambi thingbagi khongjang changsilakpadagi Naga sing chathok chasin taubada chauna khudong chadaba mayoknare Naga phuruki miyoi sing ana layeng amadi atai tangai fadaba thabak thorom singi chathok chasin taubada chauna apanba thokhanki hairi hiremasigi matangda Naga People's Organization NPO na thadorok pachirol amana hai kotu giban asina nagagi miyam singda achoba chaitheng ama pire joint statement ama thoktuna yachinnaba puraknaba thorang lokhat khraba phawbada makata na lambi thingbagi khongjang changsilakpa asi khwaidagi akan mamongda condemn tokpham thoi micham miyamna thengnariba khudong chadaba sing amasung human right khongkaunabagi thong asi yenglaga NPO na khudaktagi counter ban tongnaba phirep lore mari lenaba authority singna hiram asida akhanaba miyeng changbiduna micham miyambu aki akhang yaudana chathok chasin tawba yahannaba thorang lokhatkedabani luraba tanpham asida miyamna apunbagi saktam sagatuna NPO gi phirep asida punna mapung phana corporation pibinaba apilsu torakli Kuki Students Organization KSO Churachandpur General Headquarter amadi Jome Student Federation General Headquarter na sinduna ngarang Churachandpur da aikoi political solution pame popular government semba pamde haiba kholau kaya lawbaga loinana miyamgi apunba rally ama chatkre miyamgi khongsat adu ngarang ayu pung tara taba matamdagi yangtam lamkadagi hauraga matung tuibo Peace Ground da lamthungpham oibaga loinana miyamgi oiba mifam amasu mafam aduda pangthoki rally adu shanti oina chatnaba Central Force ki kangbuna khangalabasu rally chaliba matam aduda saruk yariba nupi singa ningai changdanabagi thogdoksu thoki rally aduda saruk yakhiba KSO Churachandpur gi president N Milan Gangtena phongdorakhibada rally asi political gi oiba warusin ama puraktringaida state asida popular government ama semba kukijo miyamna pamdabana maram oiraga chatpani hauzik manipurda thokliba irang asigi warusin purakpa ngamdana leiriba awaba kaya nangliba sing asi loisinnaba political gi oiba solution ama athuba matamda purakpa mathok tai aikoi political solution pami popular government semba pamde hainasu phongdokhi Lona thinkraba G5 na Wangbal Kenen Mapalda Leiba Charojini Oil Pump da athingba thamlakpa laibak thibani kanagumba lup amataga nungainadaba thodok sing thokiba laite haina oil pump asigi mapu thoksom jadu manina phongdorakli ngarang ayuk oil pump aduda pangthokpa paumisinga unaba amada jadu manina makhatana haikibada leibaki luraba tanja asida November 13 ta icha sing inauk singa khana chainabagi thodok thokhi haina phongdok pirakpa laibak thibani hairiba matam asida karigumba thodok amata thokhiba laite party gi isa inau singa khana chainabagi thodok thokhi hairiba numit masasu yumda laite ayuk pung mapaldagi Delhi gi damak Imphal thadokle haiki mangna makhatana phongdokpada haukiba November 13 ki numidang wairamda thongam leimaba Kowa Facebook account amada oil pump asida lalho amagi miyoi amaga jadumani gi Scott teamga khana chainaba thokhi haiba warol ama post torokpa thengnabadagi khudakta yumga amadi Scott ka paw lonakhi thodok asi thokiba amata leite amadi Facebook ta post torokliba asi aranbani thodok asi thokiba leite hainasu mahangna Facebook ta amuk post ama thagatuna sengdokhibasu laikhrabani Facebook ta lana post torokpa aduna Scott singa thodok asi thokiba leibra haina third IRB gi officer amasu laktuna yengsilambasu laikre haina phongdokhi Pune district ki Baramati city da ngarang ayuk charter plane ama kaibagi thodokta Maharashtra gi deputy CM Ajit Pawar yauna miyoi taruk sire haina DGCA gi official singna phongdokre miyoi Nepal tongba chanba plane adu ngarang ayuk pung Nepal minute 10 tabada Mumbai dagi paikhibani DGCA gi report na hai plane adu da Ajit Pawar maki personal security officer attendant amadi crew member anisu tongki plane adugi pilot na captain Sumit Kapoor ne party ga mari leinaba thabak thorom amagi damak
Pongnafam lamdamda chatpagi lambida laibak thiba thodok adu thokibani haidi Z News ki report ki matung ina Nationalist Congress Party gi MP Supriya Sulena thodok adu ki pawhek tabaga Baramati da chatuna plane kaibada soklaba Ajit Pawar amadi atai miyoi singi phibam yengsinki maning thangba saruk adu khak natana plane adugi saruk pumnamak amangata thoklamle thodok adugi pawhek tabaga Prime Minister Narendra Modi amasung Union Home Minister Amit Shahana Maharashtra gi Chief Minister Devendra Bhatnavis da telephone tawduna nungaitaba phungdoki Sharad Pawar na lusingba Panba yabadi NCP dagi machet taraklaba matungda Ajit Pawar na kumja lisingani kulumdoi dagi hauna NCP gi lusingba ama oina lairakhibani April ki tang ani fawba chathagadaba parliament ki budget session ngarang President Draupadi Murmu na House ani makta mahaki warol piduna hodokre Chahi asigi April ani fawba numit humpuga mangani chathagadaba session asida punna sitting kuntra laigani House ani mak February 16 da adjourn dawraba matungda March 4 dagi amumakhatana session asi chathagani hariba maraki sitting leitaba matam asida tongan ba ministry amadi department singi demand for grant sing examine tawgani tha asigi kunmapal da economic survey pangthoklaba matungda Puthoklaba matungda February amada Union budget lisingani kuntaruk kuntaret puthokani ngasi budget session audokladuna House ani makta pikhiba President Draupadi Murmu gi warolda haukiba chahi 13 asida lebak asigi economy foundation singthaningai oiba mongda phagatle European Union ga lebak asiga free trade agreement negotiation taunakhibaga iroinana lebak asigi manufacturing amadi service sector da asoba awonba ama purakpaga iroinana lebak asigi naha kaya thabak piba ngamlagani haina phongdoki government asigi thorang makhada lebak asigi poor amadi middle class family singna hakthengnana kudongchadaba kaya phanganba kudongchaba kaya su phanganba ngamkhre smartphone Production da malemgi oina India na khwaidagi chawba ani suba lebak oire chaliba senba chahi asigi manung haukiba tha manga da lebak asina smartphone mapan lebak da lupa karor lakh amagi export tawba ngamkhre haukiba chahi 13 asida electronic manufacturing sector da miyoi lakh kun manga thabak piba ngamkhre haikibaga loinana handak budget Bharat train hodokiba adubu mahangna apenba phongdoki President na mahaki warol lusilakpada Ayuk plane kaibagi laibak thiba thodokta Maharashtra gi Deputy Chief Minister Ajit Pawar laikidaba adubu nungaitaba phongdokhibaga loinana imung manunggi awabadasu saruk yakhi haina phongdoki Manipur iranga mari lainana relief amasung rehabilitation gi matangda yengsinnaba semkiba nupi ngaktagi oiba retired judge singi high power committee gi matam Supreme Court na chahi asigi July 13 phawba changdokre Supreme Court ki Chief Justice Surya Kant amasung Justice Joy Malia anigi bench na high power committee asigi matam asi chahi asigi 13 phawba July 13 phawba changdokhibaga loinana hariba matam asigi manungda committee asina lokhatkadaba thabaksing mapung phana loisinnaba khanganki committee gi maikeidagi advocate Bhiva Datta Makhijna committee asida sinakhiba thabaksing mapung phana loisinba ngamdana leiri haina apex court asida khangankibagi matung inna committee gi matam adu sangdokhibani chathakhiba hearing aduda Attorney General R. Venkataramani su saruk yaki. Kumja lisingani kulhumdoi gi me ahumdagi Manipurda ethnic violence thorakpaga mari lainana state asida lokhatliba relief amasung rehabilitation gi matangda kupna yengsinnaba chahi adumaki August thada Supreme Court na retired judge sing yawba high power committee asi semkhibani Committee asigi mamang sahi lisingani kunmanga gi July thada loikrabani committee asigi maikeidagi hana report kuntrani thoi apex court asida submit tawrakhibaga loinana atai report kayasu submit tawraknaba sem saribani committee asida sinakhiba thodang mapung phadribana committee gi matam sangdokpinaba apex court asida haijarakpa wafam ama court na kupna observe tawraba matung chahi asigi July 13 phawba matam sangdokpaga loinana hariba matam asigi manungda committee asigi thabak mapung phana loisinnabasu apex court asina khangankhi
Guwahati Kuki Jo Puruki MLA Singna Union Home Minister Amit Shahaga Unaduna Wari Chanagadori Adubu Wari Chanaba Asida Pungjagin Balte Amadi Letpau Haukif Haksang Ngamdabana Maram Weraga Yauroi Hari Report Amagi Matung Inna Manipurda President Role Thambagi Matam Loshilakpa Amasung Popular Government Ama Sem Nabagi Tanja Yaurokpa Maramna Union Home Minister Amit Shahana Kuki Jo Puruki MLA Sing Amadi Civil Society Organization Sing Guwahati Kauraga Wari Chanagadabani Hari Assamgi Assembly Election Gamari Lenana Numit Nini ki Khongchata Lakpa Union Home Minister Amit Shahana Mahaki Khongchat Asigi Manungda Manipur gi Matang Dasu Lengak Sembaga Mari Lenana Laikhai Taramnaba Thorang Ama Lokhalakpani Lengak Pariba BJP gi MLA Sing Punsinba Ngamdabadagi Karigidamak President Role Thambagi Matam Makhatana Sangdokpa Taragadi Assembly dissolve Tawgadaba Maramna Athuba Matamda Popular Government Ama Semnaba Center gi Maikaidagi Akanaba Thorang Ama Lokhalakpani Hari Pawasina Makhatana Mamang Sahigi February 13 Thamlakiba President Rule Lokthoklaga Popular Government Ama Lahenba Haibasi Center gi Apamani Adubu Ruling gi MLA Sing Punsinba Ngamdaba Maramna Haujik Phawba Lengak Semba Ngamdana Lakibani Kuki Jo Puruki Khulai Paiba Kangbu Amana Makoigi Tokhaiba Separate Administration Natraga Union Territory gi demand Pangdriba Fawbadi Kuki Jo MLA Sing Lengak Sembada Yauroidabani Haina Pressure Pirakpadagi Ngarang Fawba MLA Sing Punsinba Ngamdana Lakibani Amit Shah Kuki Jo MLA Sing Unaraba Matungda Kari Karamba Pibam Lakadagi Haibagi Chapchaba Khangba Haujik Phawbagi Oina Ngamdri Manipurda Haujik BJP gi MLA Kuntra Taret Laibagi Manungda Kuki Jo Puruki MLA Tara Yauri Hariba MLA Sing Asigi Support Yaudrabadi Lengak Semba Ngamloidabagi Pibam Laibana Center gi Maikaidagi Kuki Jo MLA Sing Lengak Semba Yauhannaba Akhanaba Thorang Kaya Lokhatuna Su Lakli Thorang Asigi Manung Channa Haukiba January 13 Kuki Jo Council KNO Amadi UPF Yauna Furup Asigi MLA Khara Guwahati da Kauraga Wari Chanaba Laikhrabani Amaromda Tongan Loop Mangana Sinduna Popular Government Pamde Political Solution Pami Haiba Wafamda Yumpham Oiraga Churachandpurda Rally Chatkre KSO Churachandpur HSA Tuithafai GSO Churachandpur MSO ZHP Nasinduna Ayupung Tara Taba Matamda Hariba Rally Asi Churachandpurda Chatpa Hokibani Ke Chonglonggi Thaudok United Naga Council Amadi Kuki NP Manipurna Nakal Animaki Miyamda Irang Chagatanaba Appeal Tawkre Tha Asigi Kuntarukta Kangpokpi District Ke Songlong Part 2 Kuki Khulda Farm Housing Mai Thakibagi Thaudoka Mari Leinana Naga Amasung Kuki Civil Society Organization Oiriba United Naga Council Amasung Kuki NP Manipur gi Luchingbat Singna Punna Kangpokpi District Headquarter da Phaminaduna Thaudok adu punna condemn tawkibaga loinana Thaudok adu Kanglop Phurup Singi Marakta Nungsi Chanana Hingminabada Akiba Piba Thawngni Hairi UNC amasung Kimna Punna Thadokiba condemn adu Lup Ani Asigi Luchingba Singna Kangpokpi District Headquarter da Pangthokiba Mifam Aduki Manung Channani Hari UNC delegation adu Council Asigi President NG Lohor aduga Kim Timgi Lup Asigi President CH Ajang Khongsaina Luchingki Hari Mifamasi Ek Pangtokpa ga Lup Ani Asigi Oiba Joint Press Statement Ama Thoktuna Tha Asigi Kuntarukta Ke Chonglong Part 2 Kuki Village da Yum Kaya Mai Thaduna Mangan Tahan Kiba Amadi Lanthum Kaya Mangan Tahan Kiba Kunja Singh Aki Akhang Nangan Kiba Amadi Kunja Singh Khul Thadok Han Kiba Thaudok Adu Condemn Tawki Thaudok Adu Aina Thingraba Lalolup Jaliangrong United Front Kasom Fraction gi Khulai Paiba Kedar Singna Chathakibani Nungthil Pobop ta Chathakiba Thaudok Aduna Mafam Adugi Law and Order Amadi Kunja Singhi Manipur gi Haujik Tangdu Leitadriba Asigi Manung da Security gi Achoba Akiba Pokhanba Thaudok Amani Suhairi UNC amasung Kimna Thaudok aduga mari lainana public amadi stakeholders singna laman khumningbagi wakhal sing poktanaba community ani ki marakta tension lainaba thabak sing makhatana tawroidabani apex body ani asina thaudok aduda mangan takhan khraba imung manung singna thengnariba awaba sing saruk yabaga loinana makhoida matam chana relief amasung justice purakpa mathok tai haina phongdoki
Assamgi Brahmaputra Turelda hi ama lupkhibadagi hi aduda tongba nupi amadi angang yauna mioi teret hauzik thiba khangdana lairi hairi laibak thiba tawdok asi Assamgi Barbeta district ki Bahampura-dagi Barhola Chena tamna chatpada hi aduda mi hena tongsinbadagi laibak thiba tawdok adu thokhibani hairi tawdok asi hek thokpaga SDRF amadi ngami singa loinana isingda lupkiba singbu mioi sing thibagi akan mathafak sing chathaki hi laksin khibagi thodok aduda hauzik phawba thiba khangdana lairiba mioi singi manungda mioi tarukti imung amagi mioi singni hairi hi adu mioi taret tongsinduna Barhola Chenada leiba mari matagi luhongbagi tawram yawba chatpada laibak thiba thodok adu thokhibani hairi Hauzik leideba PR lengak asina BSEM gi substandard oiba C supply tawbagi scam thigatuna cherak pibagi mahuta mana pinaba sem saba ubada angakpa pui haina desamna thadorokpa cherol amana hairi cherol asina makhata na hai academy session lisingani kuntaruki BSEM gi makhada affiliate tawba class 1 dagi 10 phawbagi mahiroi singna tamnaba lairik amadi sahi asigi SSLC exam gi answer sheet namnaba che supply tawbada tender gi matung inna oifam thokpa che gi quality yaudaba amadi board asigi watermark yaudaba che supply tawbagi wathok authority na namsinnaba honorable haibasi chauna singnaba leire mahairoi loop asigi maikeidagi wathok asi board na watermark yaudaba 160 MT supply townabagi ayaba pithok lubadagi thoklakpani haibasi media gi khuthangda amasung mari leinaba authority singda kyarak anna haikibasu leire wathok asiga mari leinana mahiroi loop asina thijinbada phangba amadi masiga mari leinaba maikei kayadagi board asida lakleba wafam sing authority da haijaduna khangallabasu pumnamak asi makatana amadi asoiba leire khangna chap chaba wafam amata phongdoktana leiba asina mioi kharaga farm asiga lautuna duna chathabas kamni amani haibasi yamna mayek sengle asigumba phibam asigi khudamga loinana media amadi authority na puthoroknaba khanganbaga loinana high level inquiry committee semduna tigatnaba governor chief secretary amadi commissioner education SK da thamkhrabasu hauzik phawbagi oina wafam amata phongdoktana leiri matang asida hena maru oiba wafam amana che supply tobagi tender process ki matung inna tender mai paklaba farm amana tender da supply togani haina submit tawrapa che gi specification amadi quality yaudaba substandard oiba che supply tawrabadi farm adu blacklist tobagi list asu yauribani haina phongdokhi Makhatarako pauda AI gi application asi ningthina control toba changi haina N Lokendrana phongdokre Mioi bagi wakhaldagi hena yangba ngamle hariba AI gi application asi ningthina control toba changi laksinba ngamhodaba thoklabadi wathok kaya thorokpagi machak ama oirakani haina Manipur University gi Vice Chancellor Professor Naurem Lokendrana phongdokre Computer Science Department Manipur University na sinduna application of AI in multidisciplinary research haiba thimda lakliba February thada New Delhi da pangthokadoriba India IA Impact Summit ki mangoinana pangthokpa pre summit event ki manung channa Advance in Computer Science and Application haiba hiramda numit nini chupna chathagadaba workshop kam research ta haudokpagi thoramda BC Professor N Lokendrana phongdokhibani Thoramaduda School of Mathematical and Physical Sciences MU gi Dean Professor Sumitra Phanjobam Research and Development Cell MU gi Director Professor CS Ibohal MU gi Register Professor M Premjit amadi Department of Computer Science MU gi Head Dr. Khumuksam Robindro su saruk yakhi Makatarakpa aroiba pauda editor kalamdagi machang oiba ama lokachari popular government semba tarabasu wathokti adumak mayokna khigani Maitei amasung kuki anigi marakta thokleba wathoki waroisin purakpa leitri English ngane kulhumdoi gi me ahumdagi thoklakhiba loikham naidaba wathok sahi ahum mapung phajilakadure wathok asiga mari leinana assembly animated suspend thamlaga PR thamlakibana sahi ama phajilakadure miyamna wathok asigi waroisin purakpa amadi popular government semba pamnari adubu lengak semba ki matangda ruling BJP gi kuki MLA nipan lengak sembada yawgadra natraga yawroidra haibagi laikhai
ꯇꯥꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯨꯀꯤ MLA ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯐꯣꯡꯗꯣꯛꯅꯕ ꯂꯩꯔꯤ ꯂꯣꯏꯅꯅ ꯊꯦꯡꯂꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯒꯧꯍꯥꯇꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯊꯕꯛ ꯄꯨꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯀꯨꯀꯤ MLA 10ꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯀꯨꯀꯤ MLA ꯁꯤꯡꯅ ꯍꯥꯟꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯔꯣꯏ ꯍꯥꯏꯔꯝꯕꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯧꯍꯥꯇꯤꯗ ꯎꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯔꯛꯈꯤꯕ ꯑꯁꯤꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯀꯨꯀꯤ MLA ꯁꯤꯡꯅ ꯒꯧꯍꯥꯇꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ 2018ꯇ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯅꯕꯒꯤ ꯑꯣꯏꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯕꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯀꯨꯀꯤ MLA ꯁꯤꯡꯅ ꯂꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯀꯨꯀꯤ MLA ꯁꯤꯡꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯕꯨ ꯁꯤꯡꯅꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯇꯝ ꯃꯊꯪ ꯊꯥꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯂꯣꯏꯒꯗꯕ ꯑꯣꯏꯕꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯚ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ PR ꯃꯈꯥ ꯁꯥꯡꯊꯕ ꯅꯠꯇ꯭ꯔꯒ ꯁꯥꯡꯊꯗꯕ ꯂꯦꯞꯀꯗꯧꯔꯤꯕꯅꯤ PR ꯃꯈꯥ ꯁꯥꯡꯊꯕ ꯅꯠꯇ꯭ꯔꯒ ꯁꯥꯡꯊꯍꯟꯗꯕ ꯍꯥꯏꯕꯁꯤ ꯀꯨꯀꯤ MLA ꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯨꯂꯤꯡ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯕ ꯑꯃꯗꯤ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯁꯤꯡꯒꯤ ꯃꯤꯆꯪ ꯈꯣꯝꯅꯕꯒꯤ ꯊꯧꯑꯣꯡꯅ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯀꯗꯒꯦ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯄ ꯇꯥꯔꯕꯗꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯒꯗ꯭ꯔꯥ IDBꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯕ ꯌꯥꯎꯅ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯄ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯄꯣꯠꯂꯨꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯛꯄ ꯇꯥꯔꯕꯁꯨ ꯏꯪ ꯇꯞꯄ ꯂꯩꯉꯥꯛ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯐꯝ ꯊꯣꯛꯏ ꯀꯨꯀꯤ MLA ꯁꯤꯡ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕꯁꯨ ꯑꯣꯏꯔꯕꯁꯨ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯈꯣꯡꯒꯥꯎꯅꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯃꯊꯧ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ PR ꯊꯝꯂꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ 2017ꯗ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯇꯥꯕꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯤꯔꯥꯝꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯊꯝꯂꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯨꯡꯗ ꯂꯥꯛꯄ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯃꯥꯡ ꯆꯥꯎꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ